Chinsang thung na ay na ko'y nainglure kanana ay buting bang bigani layramde kana nanay ay gi tanbiba mapu nahat na tara taibong giyawa putlum bubu binaba ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯊꯋꯥꯏꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯈ꯭ꯔꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯑꯍꯥꯟꯕꯗ ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯔꯗꯨꯅ ngasi Prabhugi nubit asida tolaba aibu ibungona yabiba thawai singi mangda hingbagi wa khutlan thoknanaba amuk hanna matam pibibagi damak thagachari thawai sengmana nachagi kokthakta khut thambiduna nachabu sijinabiyo aikoi thawai da hingba chaukhatpa amadi hingba do marang kaine phangnanabagi damak ai isamuktagi hauraga tajagadaba pumnamakta bor pibiyo haina nachanupa nungsi thoiraba Prabhu Jisu Christagi minglen sonduna nijari Amen Hojikti Isorgi wahi tamin nasi masigi numita aina puthoksaningba miyamgi mangda thamjaningba aigi theme hiram adudi Let your heart be broken. Nathamoi kahellu haiba asini. Pajagadaba Bible ki portion na Joel chapter 2 verse 13. Asini. Napi sagaibagi mahutta nathamoi kahellu nangi mapui bungo lining thawi bungo ki makada hanjarau. Maramdi mahak thaujal hai amasung minungsi khange. Napi sagaibagi mahutta nathamoi kahellu nangi mapui bungo lining thawi bungo gi makada hanjarau maramdi mahak thaujal hai amasung minungsi khangi pathoktona taminakraba shastra gi wahai sing tajariba ikoi pumnamaki thakta ibungona bor pibiba oishano Isorna hai nathamoi kahellu karigino mahangna miyoibada thamoi kahellu hairibase mi amagi punsida bor phangba natragana mi amagi punsida sira phangba haibase mi adugi thamoi aduna lepkadoribani pap na yomduna poklaba hek pokpa numitagi pap torklaba miyoibagi kallaba pap ki thamoi ase thugairaga adugumba thamoi kaikhraba matam adu khaktada isorna anoba thaujalgi thamoi ama pibigadoribani matam aduda isorgi mangda mahak ado anoba isorgi mi ama oiba ngamjananabagi tamakni marupsing ngasi prithibhi asida awaba mi yamna lei kapliba aduga tengthariba mi yamna leiri adubu isorna makoibu thembide karigino maramdi miyoibana ngasi wariba kapliba kiriba sonthariba hingbagi nungaiba mangsilakliba pumnamak ase ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯗꯗꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯈꯣꯏ ꯊꯃꯣꯏ ꯀꯥꯏꯕ ꯅꯠꯇꯦ ꯊꯃꯣꯏ ꯀꯟꯕꯒꯤꯅꯤ ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯊꯦꯝꯕꯤꯗ꯭ꯔꯤꯕꯅꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯤ ꯑꯗꯨꯗꯤ ꯏꯄꯥ ꯏꯁꯣꯔꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯤꯖꯒꯅꯤ ꯃꯍꯥꯛ ꯈꯛꯇꯕꯨ ꯀꯧꯖꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯈꯛꯇꯕꯨ ꯉꯥꯏꯖꯒꯅꯤ ꯏꯕꯨꯡꯉꯣꯕꯨ ꯊꯃꯣꯏ ꯀꯥꯏꯅ ꯀꯧꯖꯔꯤꯕ ꯉꯥꯏꯖꯔꯤꯕ ꯊꯤꯖꯔꯤꯕ adugumba thamoi kaina isorbu kaujaba mi adugi awa ana amadi asokpa khuding ibungona phanbigani laisol isai chamagani putaret ki ahum he heals the broken hearted binding up their injuries thamoi kairba mi do mahakna phanbi magi asokpa do phiyatbi Psalms number 34 gi 18 to 20 da asumna hai Jehovah na thamoi kairba mi sing adugi manakta lei Thamoi kairaba mising ibungona kanbi
धर्म चेंब मीगी अवा अना यामी अदुबु जेहोवाना पुम्नमक अदुदगी महाकु कनबी महाकी सरू पुम्नमक महाकना ngaktuna thambiri makoi ado amatta tekte kairaba thamoi broken heart haibase David ki context asigi matungina biblical oina tongan tongan ba speaker singna sandokpa thamoi kaiba haibasigi matangda sermon kaya tabiram lagani adubu aidi David ki thamoi kaibagi matangda sandok chagadaba nachade preacher singna thamoi kaiba haibasida hek kauduna miyamda sandoklamdaba watlauba saruk amakhak leiri madu khaktang aina miyamda sengdokchaningbadagi na thamoi kahellu let your heart be broken haiba thimmase aina puthokchabani ngasi ekhoige akoibada masung malem sida oirakliba change ahongba khudingmak ase thodok wathok amamamna ohelakpa ngaktani adubu ahongba khudingmak ase nungaiba harawba thodokna ohelakpadi natte natural calamities kudamaina hairabada ising ichaw nong nungsit ikang thokpa aduga miyoibagi amuk lan hairasi aduga ibungogi asawa jwar haba pandemic laina laisat hairiba awaba sing asina malem asibu angakpa phangna change taholle ngasidi malem ase pura ahongba ama lakhre adugum nei sornasu mangak kallaba adam gi macha singbu mahaki macha oina nabagi damakta akiba thodok kayana malembo ahongba ma porokpagum akiba awaba tamthiba thodok mathang mathang miyoibagi punsida thengna halaga nang halaga makoige kallaba thamoido thugai biraga broken hearted ohen biraga a new beautiful heart anoba phajjakraba thamoi ama anoba punsi ama anoba mapuk ama onthokpiba haibase isor kisu thaurangni hairiba pambai asi khaktana prithvi amasung magi khusem khudingmakse amuk renew tauba yagadoribani broken heart thamoi kairiba mi adu natana isor Jehovah bu thigataba ngai jagataba malemsta atei kana sulaite thamoi kairiba mi adu khaktana isor nangbu kadai da leibage haiduna ibungo mabu kauchei ibungo mahapu ngai jaba mi ama ohelle marupsing haksangi asokpadi doctor na treatment piba ngamme adubu miyoibagi kairiba thamoidi doctor na prescription tauba ngamte quick fix haiba gammadugi advertise ta sumna hai quick fix can fix everything except broken heart quick fix na thamoi kaiba haiba se natana atopa akaiba pot pumnamak samjinba napsinba ngammi haina adubu thamoi kaibadi isor sembiba mapu thawai gi ipa Jehovah khaktana miyoibagi thamoi bu fix tauba ngamme maram aduna ikoina mai thiraba punsi oiraktuna thamoi se kairaba matamda isor ma khaktabu kaujagadabani akoina awaba tarabada isor bu karigidama kaujagadori bano shastra na takpi Isaiah 40:29-31 miyoibana warba matamda Jehovah bu kaujagadabagi maram madudi mahakna sithaba singna pangal pibi matik laitraba singda mahakna thauna hengalhanbi naha oiba sing phawa sithagani amasung chokthagani naha oiba mi sing sathi na tugani adu Jehovah bu ngaijaba makoina makoigi pangal amuk hanna phangjagani makoina igal gumna masana paikhatkani makoina chengani adubu choktharoi makoina chatkani adubu sitharoi ipa isorna makoigi asonba ado mahaki mathaklomgi divine power aduna exchange tobigani haibase Isaiah 40:29-31 hojik aina pajaba asida mayik sengna takpiri mahaki mathaklomgi pangal aduni makoina igal gumna paikhatkani hairibase marupse khwaidagi solaba means pangal lejadraba means thamoi kairba mahak ado mathaklomgi pangal ado phangba matamda mamuk thauna leiba mahak amuk kanba mi malemsta leiroi haibase mayik sengna takpiri ibungo mangonda thamoi kaina kapchaduna ibungo gi pangal ado phangkraba igal ga changdam nakraba mi sing ado ibungo bu ngaijaba ibungo bu kaujaba mi sing adugi pangal di sahi da chatloi adubu ibungo bu ngaijadaba mi aduna naha oirba susok thagani sithagani tugani
Jehovahbu ngaijariba mi aduna igalgumna wangna paigani haibigi arthadi apha apul leiroi dharma chenba thabak khudingmak laina pangthokani sargagi thabakta mahak kiba amadi sonba leiroi haibase phongdokpi ngasi prithibhi asita aikoina amukta thengnadriba pandemic ase thoe hojikti masi phagi natte masi reality ni asiguma matam masida isagi isugi income gi khalladuna mi ayambana nahasu ahansu chokthaba nai sonthaba nairi adubo asiguma matam masida Jehovah bu ngaijaba mi sing adu khaktana mi singbu thogat pigani ningtamna phabawa pau sandokani mabu ubada kiba amadi awaba phawriba mi singna awaba kokjagani akiba adu phagani adubu Jehovah gi pangal adubu phangdaba Christian singdi mi singbu thogat pibadi lairadana masa mathanta kijaduna asa kaiduna prithibhi se kari oigadoribano haina khallubada pukning hanthaduna anxiety depression gi hidak sarga leigadoribani thauna leitraba Christian naha singsu thauna leiramba matam amagi kallaba singdo ngasidi thauna leitraba naha sing oire pukning hanthaduna tumin leinari makoina pangal phangde aduna makoi haujik pap ki lambirom da chensinnari pap ta tab matam haibado oire naha singse tokung khangdabagi makoi haujik norok ki yu ado thakduna norok ki drug ado chaduna haksang gi amot pa akam ba wakhal khanduna makoina pairiba cell phone adu da su yengloi da phattaba picture sing yengduna matam se tokung khangdana magi ishor gi nungsiba wahi tabagi mahota taibang panbagi oiba game sanare hairaga amot pasing ado makoi gi thamoi thanna punsi chupna amuk phengdok pada takthok pada kok taduna adum saitan gi minai oina nabagi damo masabu molhan jari kanna na hasin covid na hek loi khibada thajaba chelaba Christian sing covid na hek loi khiba matamda thajaba chelamba na hasing su makoi gi punsi loi kharagani loiragani makoina amuk hana tholaroidaba miat taraba saitan gi bandi oiduna lehauragani isor gi pangal di mabu ngaijerba mi singadu khaktada phangbane maduni igalgumna wangna paiba hairibase makoi di covid na pulloi makoina covid na ba yai adubu maduna makoi gi punsibu karimata so hurt tawroi so halloi maramdi makoina phangjariba pangal ado prithibhi gi mioi bagi pangal natte mathaklom gi ibungo dagini ngasi pandemic asina thabak amata phajana tawba yahande aduna ningtamna mahusagum thabak hauba do kaidamai yagadagi haiduna ngainariba matamni mi oina poklaba khudingmak ngasidi ngaiba haibasina punsigi ithau oirakle mi oiba khudingmak ngaiba haibasina punsi oire ngasidi angang na mama mapa halakpa ngairi pakhang leisabi singna makoi gi nungsinaba nungsijarba partner singbu ngairi aikoina job service thabak phangba ngairi aikoina isa mi oiba ngairi employee singna office hangdokpa ngairi satra singna school hangdokpa ngairi university hangdokpa ngairi mi oiba singna lockdown hangdokpa ngairi haksang naraba mi singa duna naba pharakpa ngairi lairaba singna senpham mamatang lakpa ngairi malem gi mi khudimak sathiraba pandemic ase loikhiba ngairi ngaidaba mi amatta leite samna hairabada life is to wait punsi haibase karigumba amabu natraga kanagumba amabu ngaiba haibase oiraklabani adubu marup sing malem sida ngasi Jehovah bu ngaiba midi kaya suramgadagi Jehovah khaktabu thamoi kaina kaujaduna maha khaktabu ngaijaba mi kaya suramgadagi For whom are you waiting? Nahangna karibu natraga kanabu ngairibage nahangna lockdown hangdokpa ngairibra natraga Jehovah khaktabu ngairibra nahangna Christian amoina Jehovah bu ngaidaduna lockdown hangdokpa ngaiduna leiba oirabadi lockdown hanglabasu maduna nahaki punsida haujik wariba astagi karisu ahongba anopa asa porakadaba leite pangal phanggadaba leite Mai Joel Joel na hai napi sagai bagi mohta na thamoi kahellu nangi mapui bungo lining thau ibungi makada hanjara u maram di mahak thaujal hai amasung minung si khange
Psalms 51 की 17 ibungoda katkadaba iratpot singdi soklaba thawai amasung kairaba kintharaba thamoi asini ibungona masibu thausadaba tawbiroi marup sing ipa isor Jehovana kairaba thamoi ga loinana mahakpu ngaijeriba singi manakta nakna leibi Psalms 34:18 to 20 Masana thamoi kaina mapabu kauduna tengthaduna kappa uraga tuminna leithokpa ngamba mapa malemsida leiramgadra kairaba prithvi ki pap ki sangsara sidagi mathaklomda yenkhatjaduna mateng nijaduna thamoi kaina kauriba sing adubu uraga Jehovana tuminna leithokani khanbra kairaba thamoi dagi thorokpa prayer ki paukhumdi asukki matik pangal lei kayamuk thamoi kairaba mi singi punsi ki khonjel makoi ki khudang pifam naina kaptuna kairaba thamoi na kaujaba prarthana ki paukhum kayamuk power lei haibasigi matangda wari matang ai lijaki hairiba wari se malem sida taseng namak thokraba reality ni America की अहानब कैंसर स्पेशलिस्ट डॉक्टर अदु कैंसर लायेंग बद माई पाकना लायेंग मंगमबगी दमक यामना तांगलबा USA की लन नम ओइरमी प्रेसिडेंट महाकु इकाई कुमनदुना मना पीननबगी दमक नुमित अमा फिक्स तौरमे अदुगुमलबा माबु इकाई कुमनबगी नुमित अदु ngaijaduna यामना आशा चावना महाकना मियाम इकाई खुमनबीबादो पामजरमी तोयमसुंग महा क्रिस्टियन दिनते महान जीसु क्रिस्ता से थाजदे मरमदे महा जीसु क्रिस्त की अंगक थबक अदो वारी नतन तादे उदे साखीम तसु अमेरिकन क्रिस्टियन सिंगदगी फंगदे मरम अदुना जीसु सिमान थाजब ngamde किलोमीटर सानी मुक लापा प्रेसिडेंट न लेरिबा मफम अदु फावबदा इकाई कुमनबीबगी थौरम मदो याउननवा फर्स्ट फ्लाइट तमाक टिकेट कखरे रेनी सीजन ओइबा मरमना नोंग कन्न चुबा मतम अखाक अराव की सीजन ओइबा मरमना मतम मदुगी टेक्निकल सु यामना हेन टेक्नोलॉजी सु चौखटपा ओइदबनिना फ्लाइट अदु कैंसिल तोरपा तारगदी कार द सन्ननबा ड्राइवर अदुगा मागा एयरपोर्ट ता अदम नोंजु था ओइबगी मरमना कार अदुदा लायेंबगी हिदाक लांगथक चप चान हापगा मिसाम अमुक प्रेसिडेंट लेरिबा मफम अदुसु इकाई खुमनबीबा माबु ओकपन निमित्ता कैंसर पेशेंट सिंग लायेंग लमनबगी मचाक सुना पुरी हारगा एयरपोर्ट लाकपा हौरे एयरपोर्ट यौरे नोंग कन्न सुरकले अखाक अराव सु यावरकले फ्लाइट डिले तौरे ngaire adugi matungda ikhang khanghogdana ngasi flight amata paira roi hana laurkle maram aduna upai leitabadagi mabani wa tanara kanda matam lairi evening की प्रोग्राम ने मरम अदुना कार से थौरगा अखोय किलोमीटर सानी से चलसे हाइदुना कार थौदोक हौरे यामना आशा चावना नोंग कल्लबा अखाक अराव की मरक अदुदा प्रेसिडेंट न लेरिबा मफम अदु फावदा महाकु ngairiba mi lising aduna mabu opibagi nuairiba program ado horen ikai khumnabigada adugi wakhalda कार अदो थौरदुन प्रेसिडेंट न लेरिबा मना पीबीगदबा पांगथोकदोरिबा थौरम मफम अदु तान चटपा हौरे अदुबु अखाक अराव कल्लबा हेना थंडर लाइटनिंग लोइनना नोंग कन्न चुरकलबदा पांबई लेरक्त्रबदा गाड़ी थौब गमसलक्त्रे इखंग खंगहौदना जंगल अमगी मयाइदा फौजिलक्ले जंगल अदु लांदबा यादबनी थिक फॉरेस्ट अदुगी मयाइ योरकपदा ब्रजन थाबदा चावरब उम तेक्थरग ममांगदा थत्खरे यामना थुनमक थवाई हिंगनबगिदमक मनिंग हल्लोइदुन कार दो बेक चलकप मतमदसु ब्रज अमना कक्थरग उमना मनिंगदसु थत्खरे सेनफम लेरक्त्रब मतमदा करम तौगनी हाइदुना यामना कीन मबानिने येंगबा कांदा जिप चटप याबा कार लंबी अम खक्तंगदी चंगबा लंबी अम जंगल मनुंगदा चंगसनबा लेरमे थवाई हिंगनबगिदमक जंगल मनुंगलमदा थौजल्लो हाइदुना लंबी अदुदा सुम थौजनबा मतमदा युम कुन मुक्तंग ताबा पिकलबा बिला अमखक लेरमे हाइरिबा पिकलबा युम अदु खुंगंग अदुगी अहानबा युम अदुदा चेनसनजदुना थवाई हिंगनबा थोंग थिल्लुबा मतमदा याम इंग तपलबी सही हुमफुद्रागा माथोई सुरबी लुखराबी नुपी अमखकना तारामना ओपिरमी यामना नुंसीना मखोइबु कोनसिनबिरमी
lao 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 nungsiraba gentleman sing cha semjarake snack semjarake phambiru lao haiduna tawel pirami cholaba mafi marol taitho hanbirami thawai hingadore khanduna makhoi nungai ba hore lambi thingbagidi kona mu clear toba yai thawai hingauri base laibok phare haiduna mabani harauna lerami nupi duna sa asaba pibirami bread biscuit pibirami tapna madu char duna mabani na harauna ngasigi thodok se angak panida haiduna lerami nong so haningai le tan kan churi akha arau su leptri nupi duna hairami nung sirabai gi gentleman sing guest sing nakoina leiriba phamliba sitting room asimaktada paraba parda se singshalaga nanakta leiriba carpet asida kneel down tawjaraga ai prayer tawjage ai gi prayer gi matam yaure hairami makoi ani na ngaktuna nupi adugi sorning ba maong adu yengjarami nupi aduna kneel down tawre haraga kairaba thamoidagi prathana ado mamit ki mapi sintharaga kaplaga hauna prathana tawba horami magi prathana gi wahi sing adudi ipa nahauna umang nasda ikoi gi family bu pubirakibani ikoi dana topa family kun muksu mathang pubirakto na piklaba khungang nama ohen biki nahauna isa nupa amasu ikoi gi khudol oina pibiki adubo nahangna ikhang haudana aigi puroibago aigi phamdagi lauthok piki nahangna aigi isagi imau pibiduna isu nupi ama amuk phanganbire adubo ibungo nahangna aigi isa nupa amasung aigi imau nupi ani maksu ikan kanadana aigi punsidagi lauthok pikre suklaba umang sida piklaba isu nupiga aiga khaktangai haure adubo ngasidi pikleba isu nupi asisu cancer patient oire khungangi piklaba doctor da chatle hairaga yengjaruba matamda USA gi ahanba cancer specialist doctor adunatana nasu nupi gi layeng bangamba doctor leite magi manakta puro haina haibirakle tolabi ainati tolabi nanai aidi mafam aduda chattuna layeng lunabagi pangal su leijade prabhu maduda changba sen su aigidi leijade sanglaba tha taret ase nanaina mitki pinatana upai lejidrabi tolabi aina thamoi kairaba thamoi gi khonjel asna namit khudingi isagi layeng bibangamba USA gi doctor adugi manakta pubina nabagi tamak kapchaba laujarakpa kayam kuinai bungo na tumin na leihanbi ge doribana prabhu nahaki thamoi kairaba singi manakta nakna leibi hai adubu tolabi thamoi kairabi nanai aigi phamdadi bungo na karigi tumin leibiribano nanai degi lapthopiganu tolabi ki naktai bungo na nakna leibiu hairaga wa ngangba thoktana hik kaptuna mahak lerani magi prathna gi wahai singado तारगा डॉक्टर अदो नक्पना खम थेंगले नुपी अदुना यामना वाना अरोइबगी प्रार्थना अदो हाइजरगा आमेन हेक हाइब मतम अदुदा यूएसए की कैंसर के स्पेशलिस्ट डॉक्टर अदुना खोजेल हाउना ईश्वर थागचरे प्रभु जीशु ngasidi ai nahak pu thajare ai nahak pu ai ki kanbi mapu oina lawsinjare nahak ki pangal ai sengna ujare khangjare ngasi ai bu mafam asta pubirakpagi maram ai sengna khangjare ngasi gi akan manong nungsit amadi akhak arau amasung angak pam ong dan chit ki manungsit atiada gi akha arau gi khonjel pumna ma ado atai amato oiramdre hingli bu jisu krista upai lijidrabi thamoi kai bi nupi asina mitki pigaloina na mana nijaba prarthana gi paukhum oiramle nahangna thamoi kairaba singi manakta lei haiba se ngasidagi aina thajare imitna ujare nahakti kanbiba mapuni haiba aina thajare haina confession tawjadana marana haidokjadana doctor aduna jisu kristabo yum adumakta dalausin jake doctor aduna mamiti pi taithoklaga hingliba jisu krista do mamin ubagumna yamna thamoi songna ngasi ase aigi anauba mapok ama phangba numitne Alloyrebi 71 years surbi kuchu tairebi nupi du do onselaga hairame madam wabiru ranuo aigi wari se targa nahak nakkani
नंगी प्रार्थना न पुंदुन पोरकलबा युमस्त थुंगलरबा ngasi ai amasung aigi driver se atai kana sunate nasu nupi bu layeng nanabagi damak USA gi amatta ngairiba cancer specialist doctor nangna kauriba doctor damak ai isa sine ngasi ri Jesus Christ na punduna ai nangi nanakta porakle nasi se US president na ai bu mana piduna mi lising galoina na ikai khumnaba utpi gadabagi thoram pangthok pandami ne अदुग प्रेसिडेंट सेमलिबा मी लिसिंग लिसिंग सेमलिबा अचौब प्रोग्राम अदुदगिदी तोलबी नंगी कायरब थमोगी प्रार्थना अदुन हेन पांगल लै मी लिसिंग लिसिंग अदुगी थब अदु अरेम तहल्ले हायरगा तोलबी नंगन उमंग सुक्लब उमंग सिगी मनुंगदगी खांगपोक मनुंगदगी कौरक प्रार्थना की पाखुमना पुल्ले हायरगा नोंग नुंगसित अखा अराव ओइरे हायरगा फारे हायरगा आइबु नंगी नानाक्ता पोरकलबने Nahaki nasu nupi ase aina layengani waru ragano housing mak angang ato kadai dalay putharo haiduna treatment tawbidana yamna kupna layeng biki mahangna प्रार्थना तौदुन क्रिस्टियन ओइजब खक नतना मसु नुपी बुसु layeng biraga nabato fanki angak wari se thokraba wari ni फनेयामना सावरब पृथ्वी की मीसु ओइसनु प्लान कयासु तौजसनु जेहोवागी अनिंगबद मियोबगी पुंसी लैरिबनी थमोय कायरब सिंगी प्रार्थना अदुदी ईश्वरना तुमिन लैथोकते नुंगसिरब मरुप सिंग जेहोवाना थमोय कायरब मी सिंगी मनाक्ता नग्न लैबी थमोय कायरब मी सिंग महाकना कनबी साम्स नंबर 34 verse 18 इबुंगोना हायरी नफी सगाइबगी मुहूर्तन थमोय काहेंदुना अइबु कौजौ अइबु ngaijau aduga ai nahaki nanakta lei lengdana leike aina nangbu kanbige Joel 2:13 थमोय कायबा हाइबसे मखल अनि लई ai ngasi panjaningba maru oiba hiram madu थमोय कायबा मखल अनि असे थमोय कायबा मखल मना मियोइबगी मियेंगदा थमोय कायबा अदुगा अचुंबा थमोय कायबा ईश्वर की मियेंगदा यामना चुंबा थमोय कायबा अमगा मखल अनि लई हाइरिबा थमोय कायबा मखल अनि से मियोइबना थोइदोकना वाखल तौनरुदे हाइरिबा पॉइंट अनि से प्रीचर सिंग ngasi फावबदा नेट ता गूगल ता तोंगान बलाइरी सिंगदा ब्रोकन हार्टेड हाइबसे आइन सरमन कया तारुबदा हौसिक फावबा मखोइना मसी पनबीद्री अहानब थमोय कायबा मियोइबगी मियेंगदा थमोय कायबा अदुदी सेना खाइनबगी मैरीदा थमोय कायरबी मसुनुपीगी कैंसर नारकपदगी थमोय कायरबी विडो अदुगी प्रेयर की पांगल अदुगुमना थमोय कायरबा मी सिंगी प्रेयर दुसु पांगल यामना लई इबुंगोगी मांगदा चुंबा थमोय कायबा मी सिंग अदुगी प्रेयर अदुदी अमुक हेना कयामुक लुखराबी नुपी अदुगी मसु नुपी की प्रार्थना की पांगल अदुदगी कयामुक हेनफम थोई हाइबसे अइना मयामदा निंगसिंग जनिंगबा मरमना मियोइबगी थमोय कायबा अमसुंग ईश्वर की मियेंगदा अचुंबा थमोय कायबा मी अनियसिगी खेनबसे अइना पंजरीबनी सेना खाइनबा मदी अना अयेंगना थमोय कायबदी अइखोइना लोइना खंगी ओ मागी वारी से नुंगाइतेदको थमोय कायबा हाइबसिदी मी खक्तगी नते अइखोइ इसा सुपुंसीदा हेक थोकपनी अदुबु मियोइबगी मियेंगदा थमोय कायबा मी सिंग अदो नत्तना ईश्वरना पामजबा ईश्वर की मियेंगदा असेंगबा थमोय कायबा अदुनी ngasiगी नुमित्ता अइना पंजगदोरिबसे मसे प्रीचर कयाना मतम पुनमक्ता पनबीद्रिबा हाइदोक्ट्रिबा अदुगुंबा थमोय कायबा अदुनी प्योर ब्रोकन हार्ट हाइबसे करम्बनो मियोइबगी मियेंगदा थमोय कायबा नत्तबा जेहोबाना येंगबा मतमदा तसेंगनमक महक थमोय कायरे हाइना यामना पेंजबा मखलगे नफी सगाइबगी महुत्ता न थमोय काहेंजदुना अइगी फमदा हलो हाइबसे तसेंगनमक थमोय काहेंजदुना हलकपा हाइबसे करम्बा थमोय कायबनो तामिनरसी सिगी मतंगदा होमलेस मयुम लेजदबगी थमोय कायबा अदुरा हक्सांग नाबगी अनाबा लोइनबगी फबंगमद्रबा अनाबा म लैबगी मरमदा थमोय कायबा दो ओइगदोरिब्रा ईश्वर की मियेंगदा थमोय कायबा हाइबसे
jobless thabak phangdabagi thamoi kaiba adu oigadoribra life partner phangdabagi thamoi kaiba adura business lalol itik downfall oibagi lekha tabagi thamoi kaiba adura hairiba pumnamak ase thamoi kaiba ngaktani masisu Jehovah na khangbi nungsibi healing tobi phambi aduba hairiba singa sidagi hen chumba ishor na pamjaba ishor na ngaijariba achumba thamoi kaiba ama leiri hai kirba singa se nattaba ishor na pamjaba achumba thamoi kaiba magi mieng da taseng namak penjaba makhalgi thamoi kaiba adudi homeless yum leitabagi thamoi kaiba natte yum leitabagi thamoi kaiba adudi yum ama phangba matamda kokhigani hakchang nabagi thamoi kaiba dusu naba phahalakpa matamda kai thamoi kaiba du phakigani thabak phangdabagi thamoi kaiba dusu thabak ama phangba matamda kokhigani life partner phangdabagi thamoi kaiba dusu punsigi khongloi ama phangba matamda kokhigani momon no oga hingkigani lalol itik business downfall oibagi thamoi kaiba dusu atoppa lambi ama phangba matamda adumak thamoi kaiba du phakigani hairiba singa se Christian amasung non Christian animak na chap manana thengnaba makhalgi thamoi kaibani adubu Jehovah ipa isorgi mangda achumba thamoi kaiba adudi aihak amasung aigi imung manung hakchanggi ana ayek leite ai amasung aigi imung manung hakchang loina phari aigi imung manunggi income phasana lai aigi silinaw sing loina matik chai aigi family isa sing su loina pukning tinai leiba ki angam mathau sing asu achauba mi sing asu ikai khumnabiri aigi wa tabiri aigi damak lepiri mi nai bui kai khumnabiri aigi karisu awat leite awaba leite thamoi sok leite ai nungai ba pumnamak aigi famda leiri yengo yengo bada aigi sima nungai te haiba leite adubu hey paisor hairiba pumnamak se nahak hek yaudaba mikupta nangna lapthokpiba mikupta nahangna ibu thadokpiba mikupta ai kari oigani pumnamak se aremba ngaktani paisor tansinjariba paisinjariba lanthum masina mairi oiraktuna nahangna thadokpiba mikupta ipunsi se sakthekigani haiba aina khangjai nungsi thoiraba Jehovah aibu makeup amata thadok pigano ko aibu thadok pigano Prabhu haina awang ana tadringai khudong thiba amata thokdringai pumnamak yai pharingai matamda Jehovah khaktabu kaujaba ngaijaba tengtha jariba mi ado achumba broken heart adune maruk sing nang ngasi kari karma makalgi thamoi kaibano nanggi punsida thengnariba pumnamak yai pharingai khudong thiba awa ana tadringai matamda na thamoi sek kai hanjaduna na phi segaibagi mahutta Jehovah da hange mahak ai inakta lengna lehenge hingbagi artha khangna mahau yauna punsi se sarga dut kumna harauna hinge haiduna na thamoi kaina nabagi tamak thorang tauba karigumba nang punsi da khankrabara पृथ्वी की निंगथौसु ओइसनु ईश्वर याउद्रबदा ईश्वर दगी लापथोकप मिकुप्ता ईश्वर न थादोकप मिकुप्ता आई लोइरे हाबसे ngasi Christian oiriba ichilinaw sing nangi thamoi da masigi maicha ase taseng namak awa ana tadringe da phau leibra ipai bungo nahang na inak ta leibidrabada nahang na yaudravada phajaba yumna kari kanani nangon dagi hek laphokpa mikupta nahak yaudraba aigi punsida aigi bank balance asina kari taunaruni nangna laphok pikraba thadok piraba punsida aigi upu manungda leiriba paisa sing sana lupa sing locker hangdok tona yenglurabada madudagi aina kari nungaiba phangadoribano nanai leijariba mamal yamlaba lanthum pura dalan sing low sing isa iso pumnaba aigi punsigi lambida tingkhang oirakani haiba ai khangjai ibungogi glory natik nangan phajaba matik mangala do ukhidaba mikupta nahaki mathak longi pangala do hek mangkhiba mikupta nanai di loire nanai gi punsidi
करी ओइरनी ननाई पुंसी करिसु कानद्रब फुल ओइहौरनी ननाई सोंजबना ननाई पांगदबना इराल ओइदुना इबुंगोदगी लापथोकपिखिगद्रा खल्लुबदा ननाई थमोइसे कायरे प्रभु हाइना कपचबा महक अदुनी जेहोवाना पामजबा ngasi ngairiba पृथ्वीगा लेमाइदा इबुंगोना थीरिबा थमोइ कायबा क्रिस्टियन थमोइ कायरगा ईश्वर हलकपा ईश्वर की मचा अदो करोड़पति ओइरबसु आईएएस ऑफिसर ओइरबसु मिनिस्टर ओइरबसु ईश्वर थादोकपिबा मिकुप्ता आई लोइरे हाइबा सेंगना खंगजबा महक अदो ट्रू प्योर ब्रोकन हार्ट ने अचुम्बा थमोइ कायबा मी अदो कौगनी जेहोवाना महक अदुगी मनाक नकना लैबी जीसु क्रिस्टना हाय नखोइना आई यावदना करिसु तौबा ngamde क्रॉसता अरीबा मी अदो हारख्रबा मी अदुदी हेन इनकम लागा हेन नोलुकचगनी हेन प्रमोशन वांगना कार्य हारगे हेन मसाबु मियामना थागत पिरगा हेन मा नोलुकचगनी नेमथजगनी मरमदी महकती जेहोवाना थमोइ थुगाइबी ख्रबा अनौबा खुसेमनी ब्रोकन हार्ट हाइबसे लेता लाइरबा खक्तगी नते इसा इसु काइनबगी नते नुंसीबा सेनबगी नते हक्चांग नाबा खक्तगी नते अदुगुम्बा मतमदा जेहोवाबु कौरगा तेंथादुन उपाय लेतबगी कप्पा मीसिंग अदु खक्त नते करोड़पति ओइबेआई आईएएस ऑफिसर ओइबेआई स्पेशलिस्ट डॉक्टर ओइबेआई जेहोवा याउद्रबदा लोइरे हाइना खंगबा मीसिंग अदो असेंगबा थमोइ कायबनी नावना पुंसीदा मसी नोंबतसु खलमदबा याय ngasi mikup asidagi awa ana tadringai taibong panse karisu natre kanadre haidringai phajaba pumnamak mangba matam prithibida lairiba potsing pumnama masung masigi phajaba masigi nungaiba pumnamaksu manglakli adubu ishorgi nungsiba amasung ibungo mahak khaktani lengdana laigadoriba maramadura thamoi kaina awa ana tadringai इबुंगोदा हंजननबगी दमक ngasi थीम असे आइन पुथोकचबनी मरमदी ब्रोकन हार्ट थमोइ कायरबा मीदुगी मफमदा नापल लेते मदो पोल की पुंसीदगी थमोइ कायरबा पोल पुंगनिंग अदो थुगायरबा थमोइ दो जेहोवादा कटखिबा मिकुप अदुदा महकना करमबा नापल याउद्रबा पुंसी एमदा ईश्वर की मनाक्ता सुम सुम नक्शन की हाइबदो मतु आई पंजरमगे इबुंगोना पोलबु फाबिरबा मतम मान पुकनिंग होंगबा चही मंगा सुरबा मतमदा 1 कोरिन 15 की 9 दा पोल ना हाइकी जेहोवादा चही मंगा की खोंगचत नक्शिलबा मतमदा आई एम द लिस्ट ऑफ द एपोस्टल्स पाखोन चतपसिंगी मनुंगदा आईदी पुमनमक अदुदगी ख्वाइदगी पिकपा अमनी ईश्वर हेन नक्शिनजबा मतमदा मागी मतिक चाजद्रबा पुंसीदो खंगजकी more closer to the Lord, more awareness of his unfit to be called an apostle. Chahi manga ishor nakshan ba matam da magi unfit matik chajadaba punsido machin haidok chaki khangjaraki. After 10 years of his conversion, chahi taragi matungda to me very least of all saints. Ephesians 3:8. Chahi tara Jehovah da nakshan ba matam maduda aseng ba mising pumna maktagi khwaidagi hena piklaba Christian singi manungda khwaidagi pikpa Christian ado aini more closer to the Lord, more awareness of his littleness. Chahi tara ishorda nakshinba matamda masabu chaujabagi mahutta mana magi littleness pikpa ado khangjaraki kaya da pikrabano aise haina haidokchaki. After 15 years of his conversion, chahi tara mangagi matungda mahana haiki I am the sheep of sinners. I am the sheep of the sinners. 1 Timothy 1:15. पाप चेनब सिंगी मरक्ता अइना ख्वाइदगी हेना पाप चेनबनी चही तरा मंगा प्रभु द चेंसन की मनक्शन की मतमदा more closer to the Lord, more awareness of his sins. मागी पाप अदो कयामुक मियोइब से पाप चेले हैबे खंगजरकी I was हाइबन तेको I am हाइबन प्रेजेंट हौजिक आई कयामुक पाप चेनब मीनो हैबे से प्रेजेंट मोमेंटो मामुक पाप चेनब लेते हैबे से खंगजरकी मसिनी थमोइ कायरब क्रिस्टियन अमगी एक्सपीरियंस नसिगी क्रिस्टियन ओरिबाई कोइदी कुइरगा ईश्वर गुमना चावखलए मसोंग फले ममाई हाइगलए जीसु क्रिस्तबु खुनिन कांगदनो वांगहलगा माना तुंगद नेमथदुना ईश्वरबु नमथदुना थमनरी मरुप सिंह
Humble is the mark of total obedience to God. Nolukpa haibase complete haibi inbagi, totally haibi inbagi mark amani. Ipi sagai bagi mautai thamoi kahenjaduna awa ana tadringai hakchang pharingai ibungo gi mangda thamoi sengna ibungo da hanjarasi. Maduda ibungo na igal gumna pangal pibi haibase ay haijari. Aroi bada ay wari matang nizage. पृथ्वी के रिकॉर्ड ता वार लान हाई बसे इहान हन पनबा से मेसोपोटामिया द BC 2700 अदाइदा सुमरियान सिंगा इलामाई सिंगा लान सुनकी सुमरियान सिंगा लान ngамदुना इलामाई चनी यांखै फारगा थमकी मतम खरगे तुंगदा नुंसियरदुना थादोक पिरसी हन लेपनरे सुमरियान अमसुंग इलामाई अनि के बॉर्डर गेट अदो हांगदोकलगा लानफा सिंग अदो पुथोरकले ननिंग तमदा चलो हैदन खुद सोकना बॉर्डर गेट अदो लांसलगा थादो पिबा मिकुप अदुदा सुमरियान सिंगी बॉर्डर गेट अदुदगी इलामाइट मरमदंगी बाउंडरी अदुदा खोंग हेक कांसलमदायदा चावरबा ओपन बॉक्स अमदा बर्थडे गिफ्ट कुमना मैखेट उपु मुक चावबा फजन लैतेंग तोरबा बर्थडे की गिफ्ट कुमबा गिफ्ट बॉक्स अदो लिसिंग अनि हुम पैरगा लेरमे अचौबा बॉक्स अमदा सिपाही नागलमी मकोइन मसी गिफ्ट ला इखोय गिरा हंगबा काना यस नखोय गिनी लौगे दी लौ लौरो यदि नखोय खुत्ता लेरे अदुबु इरिबा तो पाओ अदुगुम्बा गिफ्ट बॉक्स अदुदे यावरबा लिसिंग अहुम बरी पिक थना हापलबा फजखरबा गिफ्ट बॉक्स मचा मचा हापलिबा अदुगी मथक्ता वहाई परेंग अनि खक इरम्मी अहानबा वहाई अदुदी मसी लौबा मी अदो थमोय कायगनी अनिसु वहाई परेंग अदुना मसी लौदबा मी अदुसु थमोय कायगनी मसी लौबा मी अदु थमोय कायनी मसी लौदबा मी अदुसु थमोय कायगनी वहाई सिंग अदो मखोयना पारमी मखोय मसेन हाइनरमी लौदबा मीसु थमोय कायरबदी लौरबदी कयामुक थमोय कायगनी अइखोय लौरोय हाइदन मी तंग खायबदी गिफ्ट अदो लौरमदन सट सिफाय अदन नो होवे लमहेनबा मी खरन हाइरमी लौद्रसु थमोय कायनी हाइबा लौरसु थमोय कायनी हाइबा करिनो खंगदोक फाइदना अममम लौसी अदन अममम लौनरमी अमना अनि लौगे अदन अनि लौबा मी खरसु यावरमी मसागी बाउंडरी दा कांसिनख्रे थोंग लोनख्रे हुजिक्ति अमुक थोरप यारबा काइनरुरबा नुपी अंगांग सिंग उनरे कपमिनरे हराउमिनरे चामिनरे थकमिनरे अवाब काउजरे मनिंग तंब पुंसी फंगले मखोइना निंगसिंगलई अदुंगै करि अखोइना बॉर्डर गेट लांसलकु मतमदा पोरखिबा गिफ्ट सिंग अदो करिनो येंगसी हाइदोना मखोइ मसेन लौदबा मीदुनसु येंगसी हाइदोना लाए लौरिबा सिंग अदुनसु होइन हे हाइदोना थीरे पुथोए हांगदोक्तुना येंगलुबा मतमददी मचु तरेना फ्री फ्री कापलबा तांगलबा डायमंड अममम ओइलरमे डायमंड योनबा सिंग अदु चलुबा मतमदा मसी मुख फबा डायमंड लेते लुपा लिसिंग अमगा साट्रेट अमममदा मागी ममलनी अदुबु आई लौजगे हाइदुना डायमंड लालोन बसिंगना लाख अनि पीगे लुपा लाख अनि पीगे हाइदुना कोइ मुन्नरे मतम अदुदा पिक थना खुजोक लौबा यारबा ममल तांगलबा डायमंड अदो लौगे हाइबदा लौबा यारबा अदु माहना हुंदो ए हारगा अमा खक्तंग पुरगा लाखिबदो खल्लुबदा अमा खक लौरकपा मी अदो थमोय कायरे खुजोक लौजरम लबदी चारोन सुरोन फाव लोय बनाइदना करोड़पति ओइदना नुंगाइन हिंगलगदबनी ओ पंगिदको ऐसे अमा खक्तंग लौवे ऐसे पंगिदको करिगिनो आइन ममल यामलब लेमना लौबा याब गिफ्ट तांगलबदु हुदो लबदिबा हाइदना पुंसी चुपना थमोय कायकी अनि लौरकपादुनसु ओ पोकेट थन्ना यांखै चामा पुलप खुजोक लौरग पुजर पयाबदो पंगिदको ऐसे तांगलबा डायमंडनी खंगदबना हुंदोकलमलेदो अमुक हनबसु याररोय लौबा मखोइसिंग अदो अमखक अनिखक लौरगा तोकिबगी थमोय कायरे सुगलौ लौदबा मीसिंग अदुसु तांगलबा डायमंड ओइरमे हाइबदो खंगलबदा लौजरमलबदी फगदोबनिदा अइखोय एसे पंगिदको हाइदना थमोय कायरे अरौबा मखोइसु थमोय कायरे लौदबा मखोइसु थमोय कायरे नुंगसिरबा मरुपसिंग वारी एसिगा सब मानना हिंबगी बाउंडरी एसे लांथोक्तुना अफा अपुन लू तोंग यावबा ताइबंग पुंसी एसे हेक लोइदुना सीबगी बाउंडरी दा खोंग कांसिनबा मतम अदुदा थेंगनगदौरिबा जीसु ख्रिस्त के वायन बिचार की मांग अदुदा
धर्म चेनबा मरक्तगी पाप चेनबा हमेंगदगी याव खाइदोकपगुम खाइदोकपा वायेनगी निमित अदुदा जीसु क्रिस्तगी पाप कोक्पीबा नुंगसीबगी बलिदान अदो तारा तारगा मीगी लाइनी मिरमगी लाइनी फोरेनगी ईश्वरनी ईसागी लाई लेरी हाइदुना कनबीबगी उसिल अदुबो आइगी तमुक सिबीबनी हाइबसे लौसिल हौदबा मी खुदिमक थमोय कायगनी अमुक ताइबंग हनबसु यादा अरोइबा थमोय कायबा अदुदी सही कोटी कोटी एवरलास्टिंग ओइना कायदुना लेहुरगन अदुगा जीसु थाजैदि हायरगा बाप्ताइज तौरगा अचुंबदगी लेथोकपा अमसुंग क्रिस्तगी अचुंब तंबीबा अदुदा लेंगना लेतबा मी अदुना ईश्वरगी लेबाक फंगलोय हाइबा सेकंड जॉन की 1 की 9 अदुगी मतुंग इन्ना इबुंगोगी अचुंबा इबुंगोगी अरान खुबोंगी तंबीबा पौताक्सिंग असिबु बाप्ताइज तौरगा लोयरे खंदुना इबुंगोगी वाहय अदो तारगा थबक ओइना अमत्तसु लौसन खिदबा हक्चांगी ओइबा क्रिस्टियन सिंग अदुसु क्रिस्तानी क्रिस्तानी अतुबो अइना इबुंगोबु थमोइनुंगदा लौसल हौद्रे जीसुगी मिंग लौसलगा बप्ताइज तौखी जीसु मसाबुदी थमोइदा लौसन जहौद्रे से खल्लुबदा वायेनगे नुमिता क्रिस्तान ओइबु मखोइसु चुमना ओइहौदबगी नोरोकी मैदा कप्पा मसुंग मया करकक चिकना खांगनी मदुसु थमोइ काइबनी लौरबसु थमोइ काइगनी लौदब महासु थमोइ काइगनी जीसु थाजदबसु काइगनी ममिंग खक्ता ngairga जीसु लौसलिबा मीसिंगसु थमोइ काइगनी मरुपसिंग जोयल 2:13 अहानब पाजखिबदो अमुक हंजरकी ngasi hinglingai asida aroibagi thamoi kaibado nangdananaba amuk halakpa taibangda hanba yararoidoba matam wayan phambai mangda kaikhraba thamoi adudi kappa masung iya karkap chikmanatana upai leiraroi jisuna hanna hanna takpirame joel 2:13 ase ngasi gi maru oiba verse oirasi marusing ngasi hinglingai ista napi sagaibagi mahuta nathamoi kahello nangi mapoi bungo lining thau ibungo gi maka hanjarau marabdi mahak thaujal hai amasung minungsi khange Isaiah 1:14-15 thamoi kairaba hanagi prayer na sarga nikle haraga masanupa Samuel bu matam bakta pamba phangjaki kairaba thamoi gi प्रार्थना gi khonjel se kalli kairaba isor na thamoi thugai biduna anoba thamoi pibikraba mi sing ado asuki matik powerful oiba adugumlaba akanba kaibagi phajaba angakpa pangal adu phangjai broken clouds pour rain kairaba lechin nungchu broken soil such as fields khoidok laba kairaba laibak sing aduna labu oire broken crops yield seeds thugairaba mahi sing adudagi maru sing tholai broken seeds give life to a new plants maru sing aduna kairaba siraba matamda anoba pabi sing horai nungsiraba marup sing tandum manga nga ani ado aigonda piu harga jisuna madubu thaga charaga thugaiba matamda milising manga pizarga thumuk tarani thoi lem mado that is the power of brokenness ni kaibagi phajabani aduna ni let your heart be broken nathamoi ka hello haibase jisuna ngasigi tanna dugi mahut nga dugi mahut ta khuting thokuna nangi hapchang amasung nangi thawai aigonda piu tandum gi mahut haina kauri nang na ki punsi masung thawai do jisu da pirabadi ismor thaga saraga nangi thawai masung hakchang ado nangi ariba mi do ibungo na tan manga amsung nga ani dugumna thugai birakanda anoba mi mo ohen bigani matam matu dan hak na samang ase milising manga milising tara milising lak lak ta pijabada chinjak thawai chinjak yen ba pijabada da loiba sungai nai traba yeliba makai hen hen yam khalakpa adugumba thugai khraba tandum manga nga ani do nahak asi oiga dori pani church history da taibang pan punamoku mangal pibinamba mi lak lak ta pungning hongan biramba jesu ki sebok tarani thoi Paul Timothy Titus thauna lereba missionary singado tandum manga nga ani adugumna thugai khraba tandum amsung nga adu sing aduni makhoi do kaya da laga phakraba nungsir manup sing ngasi aikoina karigi damuk thamoi kahen ga dori bana karigi damak ipi sagai bagi mauta awa ana amata tadringe da thamoi kairaga hala ohani ishorna khoibu kaubiri bano thamoi kairaga aingonda sang o thanna thamoi kaihelu haidana tathana ishorna hausiki miko basta haibi bagi maram karigino hausik aikoi christian khodimak
ताइबंगपाल लोमदा लापना चथोक्लुरबसु जीसु क्रिस्तगी अचुम्ब तंबीबदगी मागी नुंसीबगी पाउजेन पाउताक्तगी इबुंगोगी तुंग इंजब क्रॉस पुबदो अइना लापना हाइदोक्तुना चतलुरबसु इपी सगाइबगी महुत थमोय काहेंजदुना इपा ईश्वरगी मकादा चंगजबगी चक चाबा मतम ओइरे हाइबसे कौबीरिबा खोंजेल असिना खंगलसी करिगिदमक इपा ईश्वरदा इखोयना चंगजगदौरिबनो मरमदी अखोई पृथ्वी लेजरबसु अखोई सर्गगी सिटीजनशिप ने अखोई पृथ्वी असि खक्तगी सिटीजनशिप नते डुअल सिटीजनशिप ने अकोन पेरे हेक खोंगलकपदा अखोई युमदा हल्लगदबने अकोन पेरे खोंगलकपा गाइरिङैदा अखोइना ताइबंगदा अवा अना खरदी थेंगनगदौरी मदुना अखोई करीमता अदुगुम्बा सिंग अदुना सोकप कीबा ngамदननबा इगलगुमना निंगतमना वांगना पाइजदुना इपागी मतिक मंगाल हिंजबा पांगल पीबीबा जात सिंगी ममांग मथकलोंगी ईश्वर की पांगल अदुदा ईश्वर की मचाने है जात खुदिंगमंगना उजननबगी दमक थमोय कायना हलो हायना कौरीबने इफी सेगाइबगी महुत्ता थमोय काहेलसी let your heart be broken let our heart be broken इथमोय काहेंजदुना इबुंगोगी मियेंगदा वाना याउद्रिङै जेहोबा खक्तबु ngaइजबाद ओइरसी लॉकडाउन हांदोकपगी महुत्ता जेहोबाबु ngaइबा मी अदु ओइरसी लॉकडाउन हांदोकप ngaइदुना स्कूल हांदोकप ngaइरिबा क्रिश्चियन सिंग जेहोबा खक्तबु ngaइरसी लाकदोरिबा फ्यूचर अदुसु अखोइगी नते इबुंगोगी खुत्ता लैरबनी इबुंगोना हाइबा इनबसिंग अदुना मालेमसिगी मपु ओइजगनी इबुंगोना थुगाइबिदुना अनोबा पांगल पीख्रबसिंग अदुना इबुंगोगी फंबालदा लोंबा नाइदन फमिनगनी पृथ्वीदसु तोंगजबा सर्गदसु तोंगजबा अमत्त ngaइरबा जेहोबाबु इनाक्ता लेंगदना थमजनबा पांगल अदुदी पांबई अदुदी लंबी अदुदी let our heart be broken इथमोय थुगाइजबा जेहोबादा हंजबा असिनी पुमनमकी थक्ता ताबिख्रबसिंगी थक्ता इबुंगोना नहौनना बोर पीबीबा ओइरसनु